Erangsida drone Amadi rocket Sijinnarakpana, security na Chingi Maphamsing Yaona Cheksin Thourang Loukhatpa Houkhre. Pawasi Kangla Pau si dagi Loukhatpa Manipurgi Erangsida drone Amadi rocket Sijinnarakpana maram oidaga security force ki personnel singna Chingi manung Hanjinba Maphamsing Yaona Cheksin Thourang Loukhatpa Houkhre haide. Hiram asiga mari lainana national gi pause Hindustan Times da para West nama kauba miyoy amana irakpa article amana hai Manipur da thogli bairang asiga mari lainana ete kaya leptana satharakpa amadi rocket kaya thagatpa ngamlakpa sina maram oidaga Manipur da deploy tawriba security force ki personnel sing Northeast state ki tongan ba maphamda saithokhtuna lehenkhre border area dagi hauraga Chingi asongba umang phaubada security force deploy tawre haina official amana khangalakhi haire Houkhre oiragliba phibam ase irang thogliba Manipur da violence ki oiba itop topa saglon ama hapsilaktuna drone amadi rocket hapsilaktuna ete kaya chatharakpadagi ne Houkhre numit kharani gi mamangda Manipur gi irang asiga mari lainana security force na fit 7.5 sangba asanba range ki rocket ama fagat pangamkhe hai riba rocket asi Churachandpur gi mapham amadagi fagat pangamkhiwa fit 9 sangba rocket aduga manai oiragliba phibam asida nungnangba pokladuna official amana phongdorokpada mapangal leiba asanba range ki rocket kaya Faba ngamlakpa amadi asigumba rocket sizinaduna attack satharakpa sina security force deploy tawbagi Thourang da athingba khara leire paramilitary force ki personnel sing ahanba da ching amasung tampaka lona ba maphamsing da deploy tawramba adu haujikti tongan ba chingi mapham amadi umang sing da kilometer 5 yauna sangsinduna mathau tawhalle ahanba da di ching amasung tampaka lona ba maphamsing da deploy tawramba central force ki personnel sing adu nakal ani khut thongna rakpa matamda umang da sanglamba nei Adubu haujikti drone amasung rocket Sijinnarakpa maramna Chingi manung Hanjinba Maphamsing da khongna patrolling chatpa yauna asanba range ki rocket sing kaptanaba Cheksin Thourang Loukhatli aina senior security officer amana phongdorokle nakal amaromda Hindustan Times ki paumina Kangpokpi district ki Sadar Hills ta chatuna mafam adugi village defense volunteer singa unavagi paudam thamladuna hai kuki gi village defense volunteer forcing ase center ga suchana daba militant sing na train tawbane Matang sida volunteer amana phongdorokpadang haujik thogli bairang asida drone bombing sathaba leite adubu kilometer taretagi tara fawba paiba ngamba country made rocket launcher de marang kaina lei haiba wafam phongdorokhi haina Hindustan Times ki pawasina makhatare yairi pong maikaida miyam gi khongcha chatkre pre merger agreement Mamangi Fibamda Hanjinjarage Meira Paibi Lupsing pawasi pandam pawche dagi Loukhatpa ne sahi lisingani henbagi puwari leijariba iramda Manipur asida Mapan lamdagi sangsilakba kuki narco terroristing na atamna na Manipur gi micha miyam da landarakuna mihat mipun miyot minay kaya sa tharagliba thawong asi amade kuki narco terroristing gi thawong asida India amasung Manipur laingak na tumina laysan bagi thawong yaning de haiduna ngarang Imphal East ki andro AC gi manungsa na layba Meira Paibi Lupsing na khongchat chatpaga loinan na wakat mifam Houkhre miyam gi khongchat aduna aikhoi pre merger agreement ki mamangda lairamba aduda Hanjinjarage haina Meira Paibi Lupsing na phongdorokle Yaripok Meira Paibi Lup na sindu na pangthokiba miyam gi khongchat adu magi laikai dagi kholaw kaya lawraga lakna duna Thoubal district ki manung chaliba Yaripok Kaithel gi traffic island fawba chatlaba matungda Imphal East ki Yaripok Laimanai Thongkhong lampakta pulap punduna kholaw kaya lawminakhe tungda Laimanai multipurpose community hall da wakat mifam phangkhe ngarang gi miyam gi khongchat amade wakat mifam aduda Yaripok Laimanai Lupsing tha yambem nungai pokpe huikap angtha amade Poirok khongjina chingba khul kaya gi Meira Paibi Lupsing na saruk yakhe miyam gi khongjang changsilingai manungda kaithel sing potpham phamnakhi de dukan sing thonglona khe Manipur muthatpa yaroi do not obliterate Manipur haiba banner makhada satkiba khongchat amade wakat mifam aduda go back central force Manipur dagi central force lauthokadaba nei kuki narco terrorism muthatlo India lengang na tumina leisin ba yaning de khul ngak paisa sing fa ba yaroi apun bagi saktam kai ba yaroi Manipur thugai ba yaroi long live Manipur haina iba play card kaya sizinakhi baga loina na kholaw singsu laukhe khongchat aduda saruk yakhiba singi mahut siladuna Yaripok Meira Paibi gi secretary konthojam sanayai mana phongdorokhi bada chahi lisingani hen bagi puwari leijariba iramdam Manipur gi micham miyamda mapan lamdagi sangsilakpa kuki narco terroristing na atamna na landaduna miyot minay kaya chatharaktuna miyamda matam kuina awana piriba sida makhoi gi mayokta yaningdaba phongdoktuna Ngarangi wakat khongchat amade mifam asi pangthokpani hai khe ahangna makhata na hai India amasung state laingak na mapandagi central force mayam ama kauksilaga
ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯁꯧꯒꯠꯇꯨꯅ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯣꯏꯅ ꯅꯣꯡꯃꯩ ꯃꯇꯣꯜ ꯑꯣꯟꯁꯤꯜꯂꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯃꯔꯁ ꯇꯧꯗꯨꯅ ꯇꯤꯟꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯏꯂꯝ ꯂꯩꯕꯥꯛ ꯑꯃꯒꯨꯝꯅ ꯂꯩꯕ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯍꯟꯗꯣꯛꯄꯤꯔꯣ꯫ ꯑꯩꯈꯣꯏ ꯏꯔꯣꯝꯗꯣꯝ ꯏꯪꯅ ꯇꯞꯅ ꯍꯤꯡꯖꯔꯒꯦ꯫ ꯏꯟꯗꯤꯌꯥꯅ ꯊꯥꯖꯤꯜꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗꯤ ꯆꯦꯡ ꯇꯥꯡꯅꯕꯅꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯝꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯆꯔꯒꯦ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯉꯥꯛꯆꯔꯕꯗꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯍꯥꯏꯔꯨꯔꯒꯅ ꯂꯩꯕꯥꯛ ꯑꯃꯒ ꯂꯥꯟ ꯇꯧꯅꯕꯗ ꯁꯤꯖꯤꯟꯅꯅꯕꯅꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯟꯕꯤꯈ꯭ꯔꯣ꯫ ꯑꯩꯈꯣꯏ ꯁꯨꯡꯄꯥꯝ ꯄꯥꯝꯖꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯇꯧꯔꯒ ꯃꯤꯇꯩꯁꯤꯡꯗ ꯑꯣꯠꯄ ꯅꯩꯕ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯆꯤꯡꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯒ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯛꯂꯒ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕꯅ ꯇꯝꯄꯥꯛꯇ ꯇꯧꯕ ꯃꯁꯤꯗꯤ ꯃꯈꯥꯔꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯣ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯇꯝꯄꯥꯛ ꯂꯝꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯃꯃꯥ ꯑꯩꯈꯣꯏꯅ ꯊꯤꯡꯒꯅꯤ ꯍꯥꯏꯅ ꯁꯅꯥꯌꯥꯏꯅ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯁꯤꯡꯗ ꯄꯦꯟꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫